ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯁꯤ ꯉꯥ ꯃꯆꯥꯁꯦ ꯊꯣꯡꯒꯦ ꯇꯧꯕꯅꯦ ꯆꯦ ꯕꯦꯗꯅꯥꯅ ꯈꯨꯊꯣꯡ ꯑꯃ ꯊꯣꯡꯉꯦ ꯑꯗꯨꯗꯣ ꯊꯣꯡꯒꯦ ꯇꯧꯕꯅꯦ ꯍꯥꯎꯒꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯁꯦ ꯑꯩ ꯁꯤꯗ ꯆꯅꯝ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯇꯦꯜꯍꯧꯅꯦ ꯁꯤꯁꯤꯅ ꯁꯤꯡ ꯂꯩꯔꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯑꯃꯁꯨ ꯂꯩꯔꯦ ꯅꯥꯄꯥꯛꯄꯤꯒꯤ ꯃꯔꯥꯒꯤ ꯊꯪꯅꯕꯗꯨꯅꯤ ꯁꯤꯁꯦ ꯃꯅꯥꯕꯨꯗꯤ ꯈꯔ ꯌꯥꯎ ꯑꯩꯈꯣꯏꯁꯦ ꯃꯅꯥꯗꯣ ꯌꯥꯝ ꯂꯩꯇ꯭ꯔꯦꯕ ꯃꯈꯣꯛ ꯅꯥꯄꯥꯛꯄꯤ ꯃꯈꯣꯛ ꯁꯤꯅ ꯐꯗꯤꯒꯣꯝ ꯃꯆꯜ ꯈꯔꯅꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯈꯔ ꯑꯃ ꯍꯥꯞꯄꯅꯤ ꯃꯣꯔꯣꯛꯀꯤ ꯃꯆꯨ ꯍꯥꯏꯇꯥꯔꯦ ꯄꯥꯎꯗꯔ ꯉꯥꯁꯦ ꯉꯔꯥꯡ ꯂꯩꯕꯩ ꯈꯔ ꯐ꯭ꯔꯦꯁꯇꯤ ꯑꯣꯏꯗ꯭ꯔꯕꯅꯦ ꯃꯣꯏꯗꯤ ꯌꯥꯝ ꯀꯩꯅꯣ ꯇꯧꯅ ꯐꯪꯗꯦꯕ ꯅꯨꯡꯇꯤꯒꯤ ꯑꯗꯨꯒꯤ ꯑꯗꯨꯒ ꯁꯤꯗ ꯃꯆꯨ ꯈꯔ ꯍꯥꯞꯄꯦ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯇꯣꯏꯅ ꯀꯩꯅꯣ ꯇꯧꯗꯦꯕ ꯑꯩꯈꯣꯏꯅ ꯍꯦꯛ ꯂꯩꯅꯤꯡꯕ ꯃꯇꯥꯡꯗ ꯐꯪꯕꯗꯣ ꯑꯣꯏꯗꯦꯕ ꯃꯣꯏꯁꯦ ꯌꯨꯝ ꯊꯦꯡꯅꯕ ꯂꯩꯔꯛꯄꯗ ꯑꯗꯨꯝ ꯉꯔꯥꯡ ꯑꯩꯁꯦ ꯆꯠꯂꯒ ꯂꯩꯔꯨꯔꯕ ꯉꯔꯥꯡ ꯆꯠꯂ ꯂꯩꯔꯨꯔꯦ ꯁꯤꯗ ꯃꯌꯥꯝ ꯊꯥꯎ ꯈꯔ ꯍꯩꯔꯁꯦ ꯆꯦ ꯕꯦꯗꯅꯥꯅ ꯇꯧꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯦ ꯃꯥꯒꯤ ꯃꯇꯧ ꯇꯝꯃꯤꯅꯦ ꯍꯥꯎꯅꯕꯒꯤꯗꯃꯛꯇ ꯑꯗ ꯇꯣꯠꯂꯁꯦ ꯃꯌꯥꯝ ꯊꯨꯝ ꯈꯔ ꯍꯥꯞꯄꯤꯔꯣ ꯆꯦ ꯕꯦꯗꯅꯥꯒꯤ ꯉꯥꯗꯨꯗꯤ ꯏꯔꯥꯡ ꯉꯥꯔ ꯀꯩꯅꯣ ꯏꯔꯥꯡ ꯉꯥ ꯍꯥꯏꯕ꯭ꯔꯥ ꯃꯃꯤꯡ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯁꯤꯗꯤ ꯈꯔ ꯑꯆꯧꯕ ꯑꯣꯏꯔꯦꯕꯀꯣ ꯐꯕꯧ ꯉꯥꯅꯦ ꯍꯥꯎꯒꯗ꯭ꯔꯥ ꯈꯪꯗꯦ ꯊꯨꯝ ꯈꯔ ꯆꯥꯏ ꯉꯔꯥꯡꯕꯨꯗꯤ ꯈꯔ ꯆꯥꯏꯕ꯭ꯔꯥ ꯌꯥꯔꯅꯤꯅ ꯌꯥꯔꯦ ꯍꯥꯟꯅ ꯁ꯭ꯇꯤꯝ ꯇꯧꯋꯦ ꯑꯩꯁꯨ ꯁ꯭ꯇꯤꯝ ꯈꯔ ꯇꯧꯔꯛꯀꯦ ꯁꯤ ꯌꯥꯔꯅꯤꯅꯀꯣ ꯃꯆꯦ 이루ꯖꯗꯣꯔꯦ 이sim도 What is this behavior? 이sim도 이루ꯖ게 ꯇꯧ ꯂꯩꯔꯝꯃꯦ ꯍꯥꯏꯕꯁꯦ ꯏꯁꯤꯡꯁꯤ ꯌꯥꯝꯃꯦ ꯃꯌꯥꯝ ꯈꯔ ꯂꯧꯊꯣꯛꯆꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯞꯆꯔꯦ ꯌꯥꯔꯅꯤꯅꯀꯣ ꯌꯥꯔꯦ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯝꯕꯤꯌꯣ ꯃꯌꯥꯝ 오케이 ꯌꯥꯔꯦ Hello guys, welcome back to my channel. ꯃꯌꯥꯝ ꯉꯁꯤꯗꯤ ꯆꯦ ꯕꯦꯗꯅꯥꯅ ꯁꯦꯝꯈꯤꯕꯗꯣ ꯑꯗꯨꯗꯨꯅꯦ ꯉꯥ ꯃꯆꯥꯗꯨꯒ ꯑꯗꯒꯤꯗꯤ ꯉꯥ ꯃꯆꯥꯅꯦ ꯑꯗꯒꯤꯗꯤ ꯃꯆꯜ ꯃꯔꯣꯏ ꯇꯤꯜꯍꯧ ꯍꯥꯞꯆꯜꯂꯒ ꯕꯣꯏꯜ ꯍꯥꯏꯗꯤ ꯆꯦ ꯕꯦꯗꯅꯥꯅ ꯆꯥꯈꯤꯕ ꯃꯥꯅ ꯁꯦꯝꯃ ꯆꯥꯕ ꯉꯥ ꯃꯆꯥꯒ ꯃꯔꯣꯏ ꯍꯥꯞꯆꯜꯂꯒ ꯁꯤꯝ ꯇꯧꯔꯒ ꯆꯥꯕꯗꯣ ꯑꯗꯨꯗꯣ ꯆꯥꯖꯔꯛꯀꯦ ꯇꯧꯕꯅꯦ ꯑꯗꯨꯗꯨꯒ ꯃꯌꯥꯝ ꯁꯤꯗꯅ ꯁꯣꯏꯕꯨꯝꯒ ꯄꯥꯟꯒ ꯌꯣꯡꯆꯥꯛꯀ ꯏꯔꯣꯟꯕꯁꯤ ꯂꯩꯔꯦ ꯁꯤꯁꯤꯅ ꯆꯦ ꯕꯦꯗꯅꯥꯅ ꯁꯦꯝꯕ ꯉꯥꯗꯣ ꯑꯗꯨꯃꯥꯏꯅ ꯁꯦꯝꯕꯅꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯥꯔꯣꯠ ꯈꯥꯕꯤ ꯀꯥꯡꯉꯧꯅꯦ ꯁꯤꯗ ꯉꯥ ꯃꯆꯥ ꯈꯔꯁꯨ ꯌꯥꯎꯋꯦ ꯊꯕꯤ ꯑꯗꯒꯤꯗꯤ ꯁꯤꯁꯤꯅ ꯀꯣꯠꯅꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯔꯒ ꯍꯥꯎꯋꯤ ꯍꯥꯎꯇꯦ ꯍꯥꯏꯕꯗꯣ ꯍꯥꯏꯖꯔꯛꯑꯒꯦ ꯃꯌꯥꯝ ꯆꯥꯖꯔꯛꯑꯒꯦ ꯃꯌꯥꯝ ꯑꯩꯗꯤ ꯏꯔꯣꯝꯕ ꯍꯥꯟꯅ ꯄꯥꯝꯃꯦꯕ ꯏꯔꯣꯝꯕ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯅ ꯏꯔꯣꯝꯕ ꯍꯥꯟꯅ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯁꯤꯀꯣ ꯁꯣꯏꯕꯨꯝꯒ ꯌꯣꯡꯆꯥꯛꯀ ꯄꯥꯟꯒ ꯏꯔꯣꯝꯕꯅꯦ ꯃꯌꯥꯝ ꯁꯤ ꯍꯥꯟꯅ ꯌꯦꯡꯉꯛꯑꯒꯦꯀꯣ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕꯗꯣ ꯌꯦꯡꯉꯛꯑꯒꯦ ꯄꯥꯟꯒ ꯁꯣꯏꯕꯨꯝꯒ ꯏꯔꯣꯟꯕꯁꯤꯗꯤꯀꯣ ꯃꯌꯥꯝ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯆꯦ ꯕꯦꯗꯅꯥꯒꯤ ꯈꯨꯊꯣꯡꯅꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯌꯥꯝꯅꯗꯤ ꯍꯥꯎꯕꯩꯗꯤ ꯑꯩꯅ ꯊꯣꯡꯕ ꯑꯣꯏꯕꯩ ꯃꯥꯜꯂꯦ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯁꯤ ꯈꯨꯊꯣꯡꯁꯦ
จะhumanca. Ini makon taruh na may mutat pian mutat pa. Mami yung tawag nito. Yung siyang tangay. Mang cho ngay mà mang số lắm mang cái gì đó wow 생각이 못해 빠지 그러면 mayam pan ga soibonga 이런 거 짜들들 냠 딱 짜르기 여기 얌 하워
ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯆꯥꯕ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯨꯃꯥꯡꯅꯁꯨ ꯁꯤꯗꯧꯔꯦ ꯆꯦ ꯕꯤꯗꯅꯥꯒꯤ ꯈꯨꯊꯣꯡꯁꯦ ꯌꯥꯝꯅ ꯍꯥꯎꯋꯦ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯏꯟꯁꯥꯡ ꯈꯔ ꯂꯦꯝꯃꯦ ꯑꯗꯨꯁꯨ ꯉꯥꯁꯦ ꯑꯁꯣꯝꯒꯤꯗꯣ ꯆꯥꯃ ꯍꯥꯎꯃꯟꯕꯒꯤ ꯆꯥꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯒꯦ ꯆꯦ ꯕꯤꯗꯅꯥꯒꯤ ꯈꯨꯆꯥꯗꯨ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯉꯝꯗꯦ ꯃꯥꯒꯤ ꯈꯨꯆꯥꯗꯨꯗꯤ ꯆꯥꯛ ꯌꯥꯝ ꯂꯥꯝꯅꯅꯦꯕ ꯌꯦꯡꯕ ꯀꯥꯟꯗꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯅꯧꯕ ꯊꯦꯡꯅꯕꯤꯕꯁꯤꯡꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯈꯥ ꯇꯥꯅ ꯑꯇꯩ ꯑꯇꯣꯞꯄ ꯆꯤꯟꯖꯥꯛ ꯆꯥꯅꯕꯁꯨ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦ ꯑꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯁꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯃꯦꯟ ꯂꯥꯏꯛ ꯑꯃꯗꯤ ꯀꯃꯦꯟꯁꯨ ꯇꯧꯕꯤꯔꯝꯃꯣ ꯃꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ